आकाशवाणी इम्फाल Ngangom Kiran पाव पाजरी अहानबद मरुओ पाव मणिपुर यूनिवर्सिटी दा एकेडमिक सेशन लिसिंग अनि कुलुमदय कुनमरी गी पोस्ट ग्रेजुएट डिप्लोमा मदी अंडर ग्रेजुएट प्रोग्राम सिंग तमनबगी एंट्रेंस टेस्ट थागदरु महिरोय सिंग दा मुसुनु याफो पावजल पिरकली Imphal West, Imphal East amasung Kangpopi jila singi oina ngasi pung 5 dagi numidawaram pung 3 phawa curfew komthokli amasung Rashtrapati Draupadi Murmu na Bharat ki khwaidagi nauba langi jahaz INS Bindyagiri launch tawkhrei Manipurda haukiba me ahumdagi haudona ngasi phawbu larekliba tangdu laitadaba phium asina matam kuina mahi tama phangnudraba matungda Manipur University da academic session lesingani kulhumdai kunmari gi postgraduate diploma amadi undergraduate program sing tamba hongnaba ngasidagi Manipur University entrance test lesingani kulhumdai pangthokodoriba si Manipur University Students Union musuna taramna o ihairi union asigi vice president, general secretary, finance secretary, cultural secretary amasung literary and publication secretary na punna sahi tawduna thadorok pasero lamada numit humni chupna pangthokodoriba entrance test asida saruk yagadaba mahiro singa phamda yaipa pawjal pirakli Imphal West, Imphal East amasung Kangpopi jila singi oina ngasi ayuk pung 5 dagi numidang waram pung 3 phawa curfew komthokli Thobal jila da ngasi ayuk pung 5 dagi numidang pung 9 phawa curfew komthokli Kaksing Bishnupur amasung Sorasanpur jila singi oina ngasi ayuk pung 5 dagi numidang waram pung 5 phawa curfew komthokli Imphal West ki haibong pokpida ngarang kang na sandok pulaina dengi dagi ngakthokna bagidamak kang hidak kapagi thorma pangthokre thormadu haibong pokpi youth club na sinduna pangthokkibani ताबिरिबा पावसी आकाशवाणी इम्फाल दगिनी राष्ट्रपति द्रौपदी मुर्मू ना भारत की ख्वाइदगी नौबल लानगी जहाज INS बिंद्यागिरी ngarang कोलकाता की हुगली तुरेन मपान लाइबा गार्डन रिच शिप बिल्डर्स एंड इंजीनियर लिमिटेड हौदोक्रे कर्नाटक तलाइबा सिंगसांग अमगी ममिंग लौदना थोनबा INS बिंद्यागिरी असि प्रोजेक्ट 17A फ्रीगेट की Taruk Shuba Jahasni Jahasida Matam Chunarabana Makalgi technology Kaya Yauri Nongtak Laimay Masung Isingilam the Singarapa Kudimak Tangnabangam Anabu system Kaya Jahas Asida Hapli Sahi Asilo Shilakpada Pangtok Laba Yahana Panariba Satiskar Masung Madhya Pradesh Bidhan Sabha Mikalda BJP Mirap Oigedaba Singi Ahan Bilis Dolas in a Lautokre Ahan Bak Tanka Asida Sadasha Marputara Laiba Satiskar Bidhan Sabha Mikalda Dolasigi Oina Mirap Oigedaba Mui Kunmatagi Maming Yauri Sadasha Sani Kuntra Laiba Madhya Pradesh Bidhan Sabha Mikalda Dolasigi Mirap Oigedaba Mui Kuntra Open Maming Su Ahan Bagi Tanka Asida Yauri Satisgar gi oina ahan ba tangka asida nupi mirep manga schedule tribe ki mirep tara amasung schedule caste ki mirep ama yauri Madhya Pradesh ki oina nupi mirep manga schedule caste nipan amasung schedule tribe ki mirep tara humda yauri Election Commission of India na mikhal gi matam lauthok tringai da BJP ki mirep oigedaba singi maming lauthorok pasi handaki asina ahan mani Kendra ki haksal mantri Manshuk Mandavia na hairi Aikoi punna hona minaduna amatoina sangsin minarabadi TV laina asi English ni kuntra phawbada malemdagi mutat pangam lagani Gandhinagar ngarang G20 gi haksal mantri sing mifam gi saruk ama oina pangthokiba World Health Organization TV Division 2 NTB haiba hiramda pangtokpa mifam amada Srimanda Biana wafam si phongdokibani Bharatna TV laina mutat bagi damuk sangsilakiba khongthang singi matang nasu mantri na mifamudu da marik chumna phongdokki Punjab amasung Himachal Pradesh da sing shawgi phim hojik su luna leri Punjab ki Gurdaspur jila na ishaw sina khwairi gi hena soalli Hoshiarpur Kapurthala Moga amasung Rupnagar jila sing su ising shawgi awabu mayoknari Bharat lamina awabu nanglo mio sing thangdorok pada mateng pangli District Administration singi maiki degi su mi kanbam sung tengbang pibi gi thabak paikatli Himachal Pradesh ki Mukhyamantri Sukhbinder Singh Sukhun hai ishaw sina lupa koti Lising tararong gi lanai amasung sarkar gi lantum sing amangata thoan krai Marak asida Central Water Commission na mangjong na ising ishaw gi matangda khangdok pangamba mobile app Floodwatch launch tawkre app asina leba asigi mafam amada thokpa ising ishaw gi phibum khangmo ngambatana tana ising ishaw lakpa yaba gi phibum namit tare ni mangjong na khangmo ngamlagani hairi
नुमित मरी नि सथगदबा यूथ 20 समिट ngasi उत्तर प्रदेश की वाराणसी दा होंगनबी मतुंग इन हौदोक्लगनी हौदोकपगी थरमदुदा उत्तर प्रदेश की मुख्यमंत्री योगी आदित्यनाथ मसुंग केंद्र यूथ अफेयर्स एंड स्पोर्ट्स मंत्री अनुराग सिंह ठाकुर सरुक यागनी भारतना G20 की प्रेसिडेंसी ओइदना पांगथोकलिबा नहरोल सिंह ओइबा मिफमसी केंद्र की यूथ अफेयर्स एंड स्पोर्ट्स मंत्रालयना सिनबनी ngasi phongwa pauche singi maroi pausingi damak hauzik Nongmeikapam Bedamani leire Bedamani Thagat Cheri Kiran Nupi da tathi tawena tawgi matangda kokomigi nupi mute singa Raizapalga unakibagi pau Kuki MLA singi anoba demand sing amasung Raiza police na khusu kulai sing fagat kibagi paungna ngasi phongba pauche ayambada maroiba pau oina phongna ba ure Sanalebakta August 18 da assembly session famnaba cabinet ki recommend governor na hantarakre Constitution ki kanglon kaidana ba akhanaba session oina kongna ba haigadori haina pauna ahan ba headline tawri Ching ningkhaibadigi Imphal jiri lambi faunadri haiba pau amasu pauche asigi ahan ba lamai da fongli Huyen lan paugda August 18 dagi Churachandpur amasung Mizoram gi marakta passenger sing puba helicopter service hauragani haiba pau amasung chahi 35 gi makha da leiba angang singbu nongmei paiba lanmi ohenba sing cherak fangadabani haiba commission gi wafam na pauche asigi hanba lamai da fongli pongna famda Kokumigi Women's Wing gi miyut singna Manipur gi Governor Anushya Wike ga Imphal gi Raj Bhavan da unaduna August 3 da Maira Paibi singda security force na chathakiba thong thijenna ba taksin kibagi pau amasung commando na singzamai dagi nupa manga nongmeiga kona na fare haiba pauna ahan balamai da fongli Sangai Express Manipuri da More gi meitai lekai sing kuki gi ming thonjelamle kuki sing gi chief secretary DGP demand tawri haiba pauna banner headline tawri Kapsil Paleptri Santi Leitri Ising Fangdri haiba pau amasung pauche asigi hanba lamai da fongli Ichel Express ta Churachandpur gi rape case ta Chenaba Singh akan ba cherak pinaba Kokomi Women Wing na Governor Taksin Kre haiba pauna ahan ba headline tawri Separate administration natraga union territory gi manglan kaire Chingi district singi damak tongan ba chief secretary DGP hapinaba kuki MLA tarana PM da haizekre haiba pauna pauche asigi anisu ba headline tawri Irai bakta kuki jo singi CS DGP tongana thambina ba MLA tarana Prime Minister da taksin kre haiba pauna headline tawri Chahi sudriba angang sing season nabada dandi phangningai oi haiba pau amasu pauche asigi ahan balamai da fongli Imphal Free Press ta landslide thoktuna Jiribam Highway faunadre truck chawnga rompanduna lairi haiba pauna headline tawri Sangai Express English ta Kuki MLA singna makhoi gi lamsing chief secretary amasung DGP gi posting thambina ba amadi lupa koti chawnga gi package pibina ba prime minister da taksin ke gi pauna ahan ba headline tawri People's Chronicles da Kuki MLA singna assembly mifam boycott tawgi pauna headline tawri Manipur Mail da Churachandpur gi rape case amasung nupi singda asok apan thokhan gi basing thijen hanana ba Kokomi na governor da taksin ki bigi pauna ahan ba headline tawri Ganfew Mail da Kuki Jo MLA singna Chingi district ki tongan ba chief secretary DGP thambiu haina prime minister da memorandum pisin ki bigi pauna headline tawri Hauzik thogliba Manipur gi irang da wangang ba hongnarakpada BJP gi MLA mari Raiza Sabha dagi thokibigi pausu phongba thengnari Tamilong Times da None District ki Makuam Jiliarong Student Union Manipur gi General Secretary Oiramba Sungthui Gai Kamaibu Ningsingduna ngarang dagi football tournament ama hokibagi pauna headline tawri Kiran Thagachari Bedamani aroibada maruyo pau amahanna Manipur University da academic session lisingani kulhumdoi kunmari gi postgraduate diploma madi undergraduate program sing tamnabagi entrance test thagadori mahiro sing da musunu yaifa paujal pirakli Imphal West Imphal East amasung Kangpopi jila singi oina ngasi pung 5 dagi numidangaram pung 3 phawa curfew komthokli amasung Rashtrapati Draupadi Murmu na Bharat ki khwai ki nabulan gi jahaz INS Bindyagiri launch tawkre pauloi jare